ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ngasi ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯥꯕꯨꯡ ꯒ꯭ꯌꯥꯅꯁꯨ ꯊꯧꯆꯨꯝꯅ ꯏꯕꯤꯕ ꯑꯩꯅ ꯐꯤꯂꯝ ꯑꯦꯛꯇ꯭ꯔꯦꯁ ꯑꯃꯕꯨ ꯆꯦꯜꯂꯝꯗꯥꯏꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯃꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯒꯁꯨ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯁꯣꯏꯗꯅ ꯁꯦꯝꯗꯣꯛꯆꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯕ ꯉꯝꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯍꯥꯏꯖꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯥꯕꯨꯡ ꯒ꯭ꯌꯥꯅꯁꯨ ꯊꯧꯆꯨꯝꯅ ꯏꯕꯤꯕ ꯑꯩꯅ ꯐꯤꯂꯝ ꯑꯦꯛꯇ꯭ꯔꯦꯁ ꯑꯃꯕꯨ ꯆꯦꯜꯂꯝꯗꯥꯏꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯡꯁꯦ ꯇꯣꯝꯆꯥ ꯀꯧꯏ ꯂꯩꯐꯝꯗꯤ ꯍꯥꯏꯖꯗ꯭ꯔꯦ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯋꯥꯔꯤ ꯑꯃꯅꯤ ꯃꯅꯤꯄꯨꯔꯤꯒꯤ ꯐꯤꯂꯝ ꯑꯦꯛꯇ꯭ꯔꯦꯁ ꯑꯃꯕꯨ ꯀꯟꯗꯤꯁꯟ ꯌꯥꯗꯗꯅ ꯆꯦꯟꯈꯤꯕꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤꯁꯤꯅ ꯇꯥꯕ ꯂꯣꯏꯕꯗꯗꯤ ꯆꯤꯟꯕꯥꯟ ꯀꯥꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯕꯗꯤ ꯁꯣꯏꯗ꯭ꯔꯦ ꯋꯥꯔꯤꯁꯤꯅ ꯇꯥꯕ ꯂꯣꯏꯕꯗ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯈꯟꯕꯤꯔꯕꯗꯤ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯐꯔꯦ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯔꯁꯤ ꯅꯨꯃꯤꯠ ꯑꯗꯣ ꯏꯉꯥꯒꯤ ꯄꯨꯔꯅꯤꯃꯥꯅꯤ ꯁꯣꯛ ꯇꯥꯔꯤꯛꯇꯤ ꯏꯁꯤꯜꯍꯧꯗꯕꯅ ꯀꯥꯎꯈ꯭ꯔꯦ ꯅꯧꯔꯤꯉꯩ ꯊꯥ ꯑꯃ ꯑꯅꯤ ꯐꯥꯎꯕꯗꯤ ꯌꯥꯝꯅ ꯐꯖꯅ ꯅꯤꯡꯁꯤꯡꯉꯝꯕꯅꯤ ꯃꯇꯝ ꯑꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10ꯃꯨꯛ ꯇꯥꯔꯝꯃꯒꯅꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯣꯏꯖꯔꯕꯁꯨ ꯊꯥꯒꯤ ꯃꯁꯛꯇꯤ ꯎꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯕꯨ ꯉꯁꯥꯏ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩꯗꯒꯤ ꯍꯧꯅ ꯀꯨꯝꯒꯤ ꯅꯣꯡ ꯂꯥꯛꯇꯨꯅ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯆꯨꯔꯛꯂꯤ ꯑꯩꯅ ꯂꯩꯔꯤꯕ ꯔꯦꯟꯠꯀꯤ ꯀꯥ ꯑꯗꯨꯗ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯑꯩꯅ ꯆꯦꯟꯒꯗꯧꯔꯤꯕ ꯑꯦꯛꯇ꯭ꯔꯦꯁ ꯑꯗꯨꯅ ꯀꯨꯝꯕ ꯐꯤꯂꯝ ꯑꯃꯕꯨ ꯌꯨꯇ꯭ꯌꯨꯕꯇ ꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯂꯤ ꯃꯄꯥꯟꯗꯅ ꯑꯉꯛꯄ ꯐꯪꯅꯁꯨ ꯅꯣꯡ ꯆꯨꯔꯤ ꯆꯨꯝꯅꯇ ꯆꯨꯕ ꯅꯣꯡ ꯅꯠꯇꯦ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯄꯨꯡ 10:30 ꯇꯥꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯑꯩꯍꯥꯛꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ ꯃꯗꯨꯗꯤ ꯄꯨꯅꯥ ꯊꯥꯗꯕ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯣ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯈꯪꯍꯥ ꯍꯥꯡꯗꯣꯛꯂꯛꯈꯤ ꯊꯣꯡꯅꯥ ꯍꯥꯡꯗꯣꯛꯂꯛꯄ ꯑꯗꯨꯗ ꯊꯣꯡꯅꯥꯎꯒꯤ ꯄꯔꯗꯥꯗꯁꯨ ꯐꯤꯔꯥꯟꯅ ꯅꯨꯡꯁꯤꯠꯀꯤ ꯃꯔꯝꯗ ꯃꯅꯤꯡ ꯇꯝꯅ ꯍꯥꯏꯕꯒꯨꯝ ꯐꯔꯐ ꯍꯥꯏꯈꯤ ꯑꯩꯍꯥꯛꯅ ꯊꯣꯡꯅꯥꯎ ꯑꯗꯨꯕꯨ ꯊꯤꯡꯖꯤꯜꯂꯨꯅꯕ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯈꯤ ꯑꯩꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯐ꯭ꯂꯣꯔꯗꯅꯤ ꯑꯩꯅ ꯊꯣꯡꯅꯥꯎꯒꯤ ꯊꯣꯡꯗꯣ ꯈꯨꯠ ꯑꯣꯏꯅ ꯄꯥꯏꯔꯒ ꯊꯤꯡꯖꯤꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯄꯥꯟꯒꯤ ꯁꯛꯇꯝꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯈꯤ ꯃꯗꯨꯗ ꯑꯩ ꯉꯛꯇꯨꯅ ꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯐꯥꯎ ꯑꯩꯅ ꯌꯦꯡꯈꯤ ꯃꯗꯨꯗꯤ ꯅꯨꯄꯤ ꯑꯃ ꯁꯨꯃꯥꯡ ꯃꯌꯥꯏ ꯑꯗꯨꯗ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯗꯣ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕ ꯆꯤꯊꯦꯛꯇ ꯊꯥꯟꯕ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯕ꯭ꯂꯕꯀꯤ ꯃꯉꯥꯟꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯃꯍꯥꯛ ꯐꯤ ꯏꯟꯗꯦ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯇꯤ ꯁꯥꯔꯠ ꯑꯃꯁꯨ ꯂꯤꯠꯂꯤ ꯎꯠ ꯃꯆꯨꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯁꯦꯠꯂꯤ ꯃꯁꯤꯅ ꯃꯍꯥꯛꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯃꯧ ꯅꯠꯇꯦ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯈꯤ ꯑꯗꯨꯒ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯆꯣꯠꯄ ꯐꯨꯔꯤꯠ ꯂꯤꯠꯂꯤꯕ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗꯨꯕꯨ ꯌꯦꯡꯂꯒ ꯈꯪꯕ ꯉꯝꯈꯤ ꯑꯩ ꯃꯍꯥꯛꯄꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯗꯒꯤ ꯁꯦꯀꯦꯟ ꯑꯃ ꯑꯅꯤꯗꯤ ꯃꯉꯣꯟꯗ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯈꯪꯅꯤꯡꯕꯗꯒꯤ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯑꯒ ꯁꯤꯔꯤꯗ ꯀꯨꯝꯊꯔꯛꯏ ꯁꯤꯔꯤꯒꯤ ꯑꯔꯣꯏꯕꯗ ꯁꯤꯔꯤ ꯑꯗꯨꯒꯤ ꯑꯄꯥꯛꯄꯒ ꯆꯞ ꯃꯥꯟꯅꯕ ꯌꯣꯠꯀꯤ ꯁꯇꯟꯗꯨ ꯂꯩ ꯁꯤꯔꯤꯁꯦ ꯔꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯈꯛꯇꯒꯤ ꯑꯣꯏꯕꯅꯤ ꯑꯩꯅ ꯁꯇꯔꯗꯣ ꯃꯇꯥꯏꯗ ꯏꯟꯊꯣꯛꯂꯒ ꯁꯇꯔ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯂꯦꯞꯂꯒ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯩꯔꯤꯗꯣ ꯑꯩꯍꯥꯛꯀꯤ ꯈꯣꯟꯖꯦꯜꯗꯣ ꯇꯥꯕ ꯃꯇꯝꯗ ꯅꯣꯟꯊꯔꯕ ꯃꯀꯣꯛꯇꯨ ꯅꯣꯟꯈꯠꯂꯒ ꯑꯩ ꯇꯝꯅ ꯃꯥꯏꯄꯨꯅꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯉꯁꯤ ꯑꯍꯤꯡꯁꯤꯃꯒꯤ ꯆꯪꯖꯔꯛꯄꯅꯤ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯣ ꯎꯕ ꯃꯇꯝꯗ ꯑꯩ ꯉꯛꯈꯤ ꯃꯍꯥꯛ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯏ ꯄꯥꯛꯅ ꯐꯤꯂꯝ ꯀꯨꯝꯂꯤꯕ ꯃꯤꯌꯥꯝꯅꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯄꯥꯝꯅꯔꯕꯤ ꯐꯤꯂꯝ ꯑꯦꯛꯇ꯭ꯔꯦꯁ ꯂꯤꯂꯤ ꯑꯣꯏꯔꯝꯂꯦ ꯂꯤꯂꯤ ꯍꯥꯏꯔꯤꯕꯁꯦ ꯑꯦꯛꯇ꯭ꯔꯦꯁ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯤꯡ ꯅꯠꯇꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯅꯤꯡꯗꯕꯗꯒꯤ ꯁꯪꯕ ꯁꯥꯒꯠꯂꯒ ꯍꯥꯏꯕ ꯃꯃꯤꯡꯅꯤ ꯑꯩꯅ ꯍꯥꯏꯈꯤ ꯅꯪꯕꯨ ꯂꯤꯂꯤ ꯅꯠꯇ꯭ꯔꯣ ꯃꯗꯨꯗ ꯃꯍꯥꯛꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯝꯅ ꯈꯪꯕꯤꯕꯒꯦ ꯍꯣꯏ ꯑꯩ ꯂꯤꯂꯤꯅꯦ ꯑꯩꯅ ꯅꯣꯛꯂꯒ ꯍꯥꯏꯈꯤ ꯀꯔꯤ ꯋꯥꯅꯣ ꯑꯃꯨꯛꯇ ꯎꯅꯗ꯭ꯔꯤꯕ ꯑꯣꯏꯔꯕꯁꯨ ꯁꯦꯂꯦꯕ꯭रिꯇꯤ ꯑꯣꯏꯕꯤ ꯅꯈꯣꯏꯗꯤ ꯍꯦꯛ ꯎꯕꯗ
ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯥꯏꯅ ꯈꯪꯐꯝ ꯊꯣꯛꯇ꯭ꯔꯣ? ꯃꯗꯨꯗꯁꯨ ꯃꯍꯥꯛꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯑꯩꯅ ꯃꯈꯥ ꯇꯥꯈꯤ, ꯀꯔꯤꯒꯤꯗꯃꯛ ꯀꯝꯗꯧꯅ ꯅꯣꯡꯖꯨꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯕꯅꯣ, ꯁꯥꯇꯤꯟꯁꯨ ꯌꯥꯎꯗꯅ? ꯃꯗꯨꯗ ꯃꯍꯥꯛꯅ ꯁꯥꯎꯔꯥꯡꯅꯅ ꯍꯥꯏꯔꯛꯏ, ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯅꯣꯡ ꯃꯔꯛ ꯑꯁꯤꯗ ꯑꯁꯨꯃꯛ ꯂꯦꯞꯂꯒ ꯂꯤꯌꯨ ꯍꯥꯏꯕ꯭ꯔꯣ? ꯂꯤꯌꯨ ꯍꯥꯏꯔꯒꯅ ꯅꯪꯁꯨ ꯅꯣꯡ ꯃꯔꯛ ꯑꯁꯤꯗ ꯊꯣꯛꯂꯛꯑꯣꯗꯅ꯫ ꯑꯩꯅ ꯅꯣꯛꯂꯒ ꯍꯥꯏꯈꯤ, ꯆꯨꯝꯃꯤꯅꯦ, ꯑꯍꯥꯟꯕꯅ ꯅꯪꯕꯨ ꯀꯧꯁꯤꯟꯐꯝ ꯊꯣꯛꯄꯅꯦ, ꯑꯗꯨꯗ ꯑꯩꯗꯤ ꯔꯨꯝ ꯑꯃꯈꯛꯀꯤ ꯔꯦꯟꯇ ꯂꯩꯕꯅꯦ꯫ ꯅꯪꯕꯨ ꯀꯧꯁꯤꯟꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯖꯒꯥꯗꯤ ꯂꯩꯇ꯭ꯔꯦ꯫ ꯂꯤꯂꯤꯗꯣ ꯅꯣꯡ ꯃꯔꯛꯇ ꯀꯨꯏꯅ ꯂꯩꯕꯗꯣ ꯍꯩꯅꯗ꯭ꯔ ꯃꯥꯜꯂꯦ꯫ ꯌꯥꯝꯅ ꯊꯨꯅ ꯆꯪꯅꯤꯡꯂꯛꯄꯒꯤ ꯃꯑꯣꯡꯗ ꯁꯦꯀꯦꯟ ꯑꯃ ꯆꯣꯟꯊꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯄꯨ ꯑꯗꯨ ꯑꯗꯥꯒꯤ ꯈꯪꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ꯭ꯔꯣ? ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯗ ꯑꯩꯕꯨ ꯀꯗꯥꯏꯗ ꯀꯔꯝꯅ ꯂꯩꯔꯨꯗꯣꯏꯅꯣ? ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯃꯤ ꯈꯟꯗꯨꯅ ꯑꯩꯅ ꯍꯥꯏꯈꯤ, ꯅꯪꯅꯕꯨ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯑꯣ, ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯁꯤꯔꯤꯗ ꯀꯥꯕ ꯍꯧꯏ꯫ ꯂꯤꯂꯤꯁꯨ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯏ꯫ ꯑꯩꯒꯤ ꯀꯥꯒꯤ ꯃꯅꯨꯡ ꯌꯧꯔꯕꯗ ꯑꯩꯅ ꯍꯥꯏꯈꯤ, ꯑꯩꯒꯤ ꯁꯤꯗꯗꯤ ꯅꯪꯅ ꯁꯦꯠꯄ ꯏꯟꯕ ꯌꯥꯕ ꯐꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯨꯝ ꯇꯧꯔꯁꯦ, ꯑꯌꯨꯛ ꯑꯩꯅ ꯋꯥꯛꯀꯤꯡ ꯆꯦꯟꯕꯗ ꯁꯦꯠꯄ ꯂꯤꯠꯄ ꯇ꯭ꯔꯦꯛ ꯁꯨꯠꯀꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯒ ꯇꯤ ꯁꯥꯔꯠꯀꯤ ꯐꯨꯔꯤꯠ ꯑꯃꯒ ꯂꯩ, ꯃꯗꯣ ꯅꯪꯅ ꯑꯣꯏꯅ ꯂꯤꯠꯂꯣ꯫ ꯅꯪꯒꯤ ꯅꯇꯨꯡꯗ ꯇꯤꯡꯂꯤꯕ ꯇꯔꯥ ꯑꯗꯨꯗ ꯌꯥꯜꯂꯤꯕꯗꯨꯅꯤ, ꯃꯗꯨ ꯂꯧꯔꯒ ꯁꯦꯠꯂꯣ, ꯑꯗꯨꯒ ꯅꯪꯒꯤ ꯑꯆꯣꯠꯄ ꯐꯤꯔꯣꯟꯁꯤꯡꯗꯨꯅ ꯇꯔꯥ ꯑꯗꯨꯗ ꯐꯧꯗꯣꯛꯑꯣ꯫ ꯑꯩꯍꯥꯛ ꯃꯄꯥꯟꯗ ꯂꯩꯔꯨꯒꯦ, ꯍꯣꯔꯦꯟ ꯅꯪꯅ ꯐꯤ ꯍꯣꯡꯕ ꯂꯣꯏꯔꯕ ꯀꯥꯟꯗ ꯊꯣꯡ ꯍꯥꯡꯗꯣꯔꯛꯑꯣ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤ ꯃꯄꯥꯟꯗ ꯂꯩꯔꯨꯒꯦ ꯍꯥꯏꯕꯅꯣ? ꯆꯦꯟꯒꯗꯕ ꯅꯨꯄꯥꯒꯤ ꯃꯃꯥꯡꯗ ꯐꯤ ꯍꯣꯡꯕꯕꯨ ꯏꯀꯥꯏꯐꯝ ꯊꯣꯛꯄ꯭ꯔꯣ? ꯉꯁꯤ ꯑꯩ ꯅꯉꯣꯟꯗ ꯆꯦꯜꯂꯒꯗꯕꯅꯦ꯫ ꯃꯗꯨꯗ ꯑꯩꯅ ꯃꯤ ꯂꯥꯎꯊꯣꯛꯂꯒ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯍꯥꯏꯈꯤ, ꯍꯥ, ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯦꯜꯂꯒꯗꯕ? ꯑꯗꯨꯗꯤ ꯑꯩꯍꯥꯛ ꯈꯪꯍꯥꯎ ꯍꯔꯥꯎꯏꯍꯦ, ꯄꯨꯔꯥ ꯑꯄꯥꯕꯗ ꯍꯌꯤꯡ ꯊꯥꯖꯤꯟꯕꯒꯨꯝꯕꯅꯤ꯫ ꯐꯔꯦ, ꯆꯦꯟꯕꯨ ꯆꯦꯜꯂꯕꯁꯨ ꯆꯦꯟꯕꯨ ꯆꯦꯟꯗ꯭ꯔꯕꯁꯨ ꯀꯣꯟꯅ ꯉꯥꯡꯅꯔꯁꯦ, ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯃꯄꯥꯟꯗ ꯂꯩꯔꯨꯒꯦ꯫ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯕ ꯐꯤꯁꯨ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯃꯨꯛꯇ ꯎꯅꯗ꯭ꯔꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯀꯔꯝꯅ ꯐꯤ ꯆꯦꯟꯖ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯃꯗꯣ ꯃꯑꯣꯡ ꯑꯃ ꯆꯥꯔꯣꯏꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯊꯣꯡꯗꯣ ꯇꯞꯅ ꯊꯤꯡꯖꯤꯟꯈꯤ꯫ ꯃꯤꯅꯠ 10ꯃꯨꯛ ꯂꯩꯔꯒ ꯃꯍꯥꯛꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯏ꯫ ꯑꯩꯍꯥꯛꯁꯨ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯇ꯭ꯔꯦꯛ ꯁꯨꯠꯀꯤ ꯈꯣꯡꯒ꯭ꯔꯥꯎꯒ ꯇꯤ ꯁꯥꯔꯠꯀꯤ ꯐꯨꯔꯤꯠꯇꯨꯒ ꯁꯦꯠ ꯆꯥꯗꯨꯅ ꯂꯩꯔꯝꯕꯗꯣ ꯑꯣꯟꯊꯣꯛꯅ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯐꯖꯈꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯣꯡꯅ ꯆꯣꯠꯂꯨꯕꯒꯤ ꯍꯥꯠꯇ꯭ꯔꯤꯕ ꯁꯝꯁꯤꯡ ꯑꯗꯨꯅ ꯁꯨꯖꯥꯏꯅꯅ ꯇꯥꯕꯗꯣ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯖꯕꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯒꯠꯄꯒꯨꯝ ꯇꯧꯏ꯫ ꯑꯩꯍꯥꯛ ꯃꯉꯣꯟꯗ ꯉꯥꯎꯖꯕ ꯅꯨꯄꯥꯅꯤ꯫ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯩꯍꯥꯛ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ꯫ ꯀꯔꯤ ꯈꯟꯈꯤꯕꯅꯣ ꯈꯪꯗꯅ ꯃꯤꯀꯨꯞꯇꯨꯃꯗꯤ ꯃꯉꯣꯟꯗ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯀꯔꯤ ꯃꯤꯠꯌꯦꯡꯅꯤꯒꯦ ꯃꯗꯨꯗꯤ? ꯑꯁ, ꯍꯩꯅꯗꯦ, ꯑꯗꯨꯃꯥꯏꯅꯒ ꯌꯦꯡꯂꯛꯀꯅꯨ꯫ ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯈꯪꯉꯥꯏ ꯈꯪꯖꯤꯟ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯃꯁꯛ ꯐꯖꯕꯤ ꯑꯐꯥꯎꯕꯤ ꯍꯦꯔꯣꯏꯟꯅꯤꯅ ꯁꯦꯠꯂꯨ ꯆꯥꯔꯨꯕ ꯈꯨꯗꯤꯡꯃꯛ ꯏꯄꯛꯇ ꯄꯛꯆꯩ꯫ ꯅꯪꯁꯦ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯁ꯭ꯇꯥꯔꯅꯦ꯫ ꯐꯔꯦ, ꯃꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯈꯤꯁꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯦꯜꯂꯒꯗꯕꯅꯤ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯉꯁꯥꯏꯗꯒꯤ ꯑꯩꯗꯤ ꯃꯄꯥꯟꯗ ꯃꯗꯨꯗ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯆꯦꯟꯅꯤꯡꯕ꯭ꯔꯣ? ꯑꯩꯅꯁꯨ ꯅꯣꯛꯂꯒ ꯍꯥꯏꯈꯤ, ꯀꯔꯤ ꯋꯥꯅꯣ ꯄꯥꯝꯖꯕꯤ ꯅꯨꯄꯤꯃꯛꯅ ꯍꯥꯏꯔꯒꯗꯕꯣ? ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯆꯦꯜꯂꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯏꯖꯠ ꯀꯟꯖꯅꯕꯅꯤ꯫ ꯃꯗꯨꯗ ꯑꯩꯅ ꯉꯛꯅ, ꯀꯔꯝꯅ? ꯃꯍꯥꯛꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯀꯔꯝꯅ ꯍꯥꯏꯕꯕꯨ, ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯕꯁꯨ ꯑꯍꯤꯡ ꯑꯃ ꯂꯝꯌꯥꯟꯕ ꯅꯨꯄꯥ ꯑꯃꯒ ꯂꯩꯃꯤꯟꯅꯔꯣꯏ ꯍꯥꯏꯕ ꯑꯁꯤꯗ ꯀꯅꯥꯅ ꯑꯩꯁꯤꯕꯨ ꯐꯖꯅ ꯉꯥꯡꯅꯗꯣꯏꯅꯣ? ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯄꯥꯝꯖꯕ ꯅꯨꯄꯥꯗ ꯑꯍꯤꯡ ꯑꯃ ꯆꯦꯜꯂꯨꯔꯕꯅꯤ ꯍꯥꯏꯕꯗꯨꯅ ꯐꯠꯇ꯭ꯔꯣ? ꯆꯦꯟꯁꯨ ꯆꯦꯟꯗꯅ ꯑꯍꯤꯡ ꯑꯃ ꯅꯨꯄꯥ ꯑꯃꯒ ꯂꯩꯃꯤꯟꯅꯔꯣꯏ ꯍꯥꯏꯕꯗꯤ ꯐꯖꯔꯦꯅꯦ ꯑꯩꯒꯤ ꯃꯤꯡꯆꯠꯇꯤ꯫ ꯑꯗꯨꯅꯅꯦ ꯏꯁꯥꯒꯤ ꯏꯖꯠ ꯀꯟꯖꯅꯕ ꯉꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯆꯦꯟꯒꯗꯧꯔꯤꯕꯁꯦ꯫ ꯃꯗꯨꯗ ꯑꯩꯍꯥꯛꯅ ꯍꯔꯥꯎꯅ ꯍꯥꯏꯈꯤ, ꯌꯥꯏꯍꯦ, ꯁꯛ ꯐꯖꯕꯒꯤ ꯃꯇꯤꯛ ꯀꯣꯛꯁꯨ ꯑꯗꯨꯝ ꯂꯩ꯫
ꯃꯁꯤꯃꯛꯅ ꯐꯤꯂꯝꯒꯤ ꯍꯦꯔꯣꯏꯟ ꯑꯣꯏꯕ ꯖꯥꯠꯅꯤ꯫ ꯅꯪꯅ ꯏꯖꯠ ꯉꯥꯛꯄꯗ ꯑꯩꯉꯣꯟꯗꯗꯤ ꯑꯊꯣꯝꯅꯔꯦ꯫ ꯑꯗꯣ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯂꯥꯛꯈꯤꯕꯅꯣ? ꯃꯍꯥꯛꯅ ꯁꯥꯎꯔꯛꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯁꯥꯎꯔꯛꯅꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯁꯤꯕꯨ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯕꯒꯦ? ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ? ꯑꯩꯍꯥꯛ ꯚꯥꯞ ꯈꯪꯇ ꯇꯥꯔꯛꯏ꯫ ꯍꯥꯟꯅ ꯍꯪꯍꯧꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯅ ꯁꯣꯟꯊꯥꯅꯅ ꯍꯥꯏꯈꯤ, ꯑꯣꯍꯣ, ꯅꯪ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯕ ꯑꯣꯏꯔꯦ꯫ ꯃꯗꯣ ꯑꯩꯗꯤ ꯀꯔꯝꯅ ꯈꯪꯒꯅꯤ? ꯅꯪꯅ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤ ꯍꯥꯏꯕꯗꯤ ꯆꯥꯛꯇꯤ ꯇꯦꯛꯁꯤꯗ ꯈꯔ ꯌꯥꯎꯔꯝꯈꯤꯅꯤ, ꯑꯦꯟꯁꯥꯡꯁꯨ ꯃꯅꯤꯡꯗ ꯈꯔ ꯄꯥꯛꯑꯝꯒꯅꯤ꯫ ꯑꯗꯣ ꯃꯗꯨꯅ ꯅꯕꯨꯛꯇꯤ ꯊꯜꯂꯣꯏ, ꯈꯔ ꯊꯣꯡꯒꯠꯁꯤꯔꯥ? ꯂꯤꯂꯤꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯛ ꯊꯣꯡꯕꯒꯤ ꯑꯇꯝꯕꯗꯨꯗꯤ ꯂꯩꯇꯦꯗ, ꯑꯗꯨꯕꯨ ꯊꯣꯡꯉꯔꯣꯏꯁꯦ, ꯃꯔꯝꯗꯤ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯆꯥꯗꯦ꯫ ꯈꯔ ꯂꯩꯔꯤꯕ ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯅꯤ꯫ ꯑꯦꯟꯁꯥꯡꯕꯨ ꯀꯔꯤ ꯑꯦꯟꯁꯥꯡ ꯊꯣꯡꯒꯦ? ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯈꯤ, ꯐꯔꯦ ꯐꯔꯦ, ꯅꯪꯅꯕꯨ ꯌꯥꯔꯅꯤ ꯍꯥꯏꯕꯗꯤ ꯑꯦꯟꯁꯥꯡꯕꯨꯗꯤ ꯉꯥꯛꯄꯛ ꯑꯌꯥꯏꯕꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯀꯥꯡꯁꯣꯏ ꯊꯣꯡꯕꯅꯦ꯫ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯍꯥꯎꯈꯤ꯫ ꯑꯗꯣ ꯅꯪꯉꯣꯟꯗꯗꯤ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯆꯥꯞ ꯍꯥꯞꯅꯕ ꯄꯨꯈꯝꯗꯣ ꯄꯥꯏꯔꯒ ꯃꯃꯤꯠꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯂꯒ ꯃꯆꯤꯟꯗꯣ ꯈꯖꯤꯛꯇꯪ ꯄꯥꯏꯊꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯆꯣ, ꯀꯥꯡꯁꯣꯏꯅꯕꯨ ꯍꯥꯎꯇꯦ ꯍꯥꯏꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯆꯥꯛ ꯍꯥꯞꯄꯒ ꯆꯥꯕ ꯍꯧꯏ꯫ ꯑꯩꯅ ꯑꯩꯒꯤ ꯐꯃꯨꯡ ꯃꯊꯛꯇ ꯐꯝꯂꯒ ꯃꯥꯅ ꯆꯥꯕꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯈꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯍꯥꯏꯈꯤ, ꯅꯪꯅ ꯊꯥꯖꯒꯗ꯭ꯔꯥ ꯊꯥꯖꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ, ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯇꯁꯦꯡꯅ ꯉꯥꯎꯖꯩ꯫ ꯅꯪꯅ ꯀꯨꯝꯕ ꯐꯤꯂꯝ ꯑꯃꯗ ꯑꯩꯅ ꯌꯦꯡꯗꯕ ꯇꯧꯗꯦ꯫ ꯀꯌꯥꯃꯨꯛ ꯑꯩꯅ ꯅꯪꯕꯨ ꯈꯣꯏꯗꯥꯅ ꯌꯦꯡꯕꯒꯦ ꯍꯥꯏꯕꯕꯨ ꯅꯪꯅ ꯀꯨꯝꯕ ꯐꯤꯂꯝ ꯈꯨꯗꯤꯡꯃꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ 4-5ꯔꯛꯇꯤ ꯑꯗꯨꯝ ꯌꯦꯡꯉꯤ꯫ ꯌꯦꯡꯕ ꯇꯥꯔꯕꯁꯨ ꯅꯪ ꯌꯥꯎꯕ ꯁꯤꯟꯗꯣ ꯃꯗꯨ ꯈꯛꯇꯪ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯇꯧꯔꯒ ꯑꯗꯨꯃꯛ ꯌꯦꯡꯉꯤ꯫ ꯈꯪꯗꯦ, ꯅꯪꯅ ꯇꯧꯊꯣꯔꯛꯄ ꯑꯦꯛꯇꯤꯡ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗꯗꯤ ꯄꯪꯅꯨꯡꯇ ꯅꯨꯡꯁꯤ, ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯅꯪꯁꯦ ꯐꯤꯂꯝꯗꯁꯨ ꯑꯗꯨꯝ ꯌꯦꯡꯅꯤꯡꯗꯨꯅ ꯂꯩ꯫ ꯉꯁꯤꯁꯨ ꯅꯪꯅ ꯀꯨꯝꯕ ꯐꯤꯂꯝ ꯑꯃ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯂꯤꯉꯩꯗ ꯅꯨꯡꯁꯤꯅ ꯊꯣꯡꯅꯥꯎ ꯈꯪꯍꯥꯡ ꯍꯥꯡꯗꯣꯔꯛꯄꯗꯒꯤ ꯊꯣꯡꯅꯥꯎ ꯊꯤꯡꯖꯤꯟꯒꯦꯅ ꯇꯧꯕ ꯃꯇꯝꯗ ꯅꯪ ꯎꯔꯛꯄꯗꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯅꯪꯒ ꯊꯦꯡꯅꯔꯤꯕꯁꯤꯅꯦ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯃꯍꯥꯛꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯊꯣꯡꯅꯥꯎꯗꯨꯅ ꯍꯥꯡꯗꯣꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯒꯅꯤꯗ꯫ ꯑꯗꯣ ꯑꯩꯅ ꯀꯨꯝꯕ ꯀꯔꯝꯕ ꯐꯤꯂꯝꯅꯣ ꯅꯪꯅ ꯌꯦꯡꯂꯝꯂꯤꯕꯕꯣ? ꯑꯩꯅ ꯍꯥꯏꯈꯤ, ꯍꯣꯔꯦꯟ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯅꯁꯥꯅ ꯌꯦꯡꯂꯒ ꯑꯗꯨꯝ ꯈꯪꯉꯣ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯑꯩꯍꯥꯛꯁꯨ ꯃꯍꯥꯛꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯈꯟꯗꯨꯅ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯑꯩꯅ ꯃꯈꯥ ꯇꯥꯈꯤ, ꯑꯩꯗꯤ ꯐꯤꯂꯝꯒꯤ ꯍꯦꯔꯣꯏꯟꯁꯦ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯉꯁꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯦꯜꯂꯁꯦ ꯍꯥꯏꯔꯛꯄꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯃꯗꯨꯗ ꯃꯥꯅ ꯆꯥꯒꯗꯧꯕ ꯆꯥꯛꯈꯨꯝꯗꯣ ꯍꯨꯛꯇꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯐꯤꯂꯝꯒꯤ ꯍꯦꯔꯣꯏꯟ ꯌꯥꯝꯅ ꯄꯥꯝꯖꯕꯒꯤ ꯃꯔꯝꯗꯨꯕꯨ ꯈꯪꯖꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯃꯃꯜ ꯌꯥꯝꯅ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ꯫ ꯑꯩꯍꯥꯛꯅ ꯍꯥꯏꯈꯤꯕ ꯌꯥꯎꯅ ꯅꯣꯛꯂꯒ ꯍꯥꯏꯈꯤ, ꯐꯤꯂꯝꯒꯤ ꯍꯦꯔꯣꯏꯟꯗ ꯑꯩꯅ ꯄꯥꯝꯖꯕ ꯒꯨꯟ ꯈꯔ ꯌꯥꯎꯔꯤ꯫ ꯃꯈꯣꯏꯒ ꯌꯨꯝꯕꯥꯟꯃꯤꯟꯅꯕꯗ ꯌꯥꯝꯅ ꯔꯥꯁꯤ ꯂꯩꯒꯗꯕ ꯃꯥꯜꯂꯦ꯫ ꯃꯔꯝ ꯍꯥꯏꯕꯕꯨ ꯁꯥꯎꯗꯨꯅ ꯂꯥꯛꯄ ꯅꯨꯄꯥꯕꯨ ꯁꯥꯎꯗꯅꯕ ꯊꯦꯝꯕ, ꯑꯗꯨꯒꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯄꯨꯔꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯧꯒꯠꯄꯤꯕ, ꯃꯄꯨꯔꯣꯏꯕꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯃꯁꯛ ꯈꯪꯅ ꯄꯦꯜꯍꯟꯕ, ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯇꯧꯕ ꯃꯇꯝꯗ ꯑꯥꯔꯠ ꯑꯦꯛꯇꯤꯡ ꯆꯪꯉꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯦ꯫ ꯃꯁꯦ ꯍꯦꯔꯣꯏꯟꯒꯤ ꯔꯣꯜ ꯂꯧꯔꯤꯕ ꯃꯉꯣꯟꯗꯗꯤ ꯀꯔꯤꯁꯨ ꯂꯩꯇꯅ ꯑꯣꯏꯒꯅꯤ꯫ ꯄ꯭ꯔꯃꯥꯟ ꯑꯣꯏꯅ ꯍꯥꯏꯒꯦ, ꯁꯛ ꯐꯖꯩ, ꯐꯤꯕꯝꯕꯨꯗꯤ ꯀꯔꯤꯝꯇ ꯋꯥꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯐꯤꯂꯝꯒꯤ ꯍꯦꯔꯣꯏꯟ ꯑꯣꯏꯕꯗꯤ ꯍꯦꯛꯇ ꯌꯥꯗꯦꯗꯅ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯁꯥꯗꯥꯔꯟꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯁꯨ ꯅꯨꯄꯤꯅꯤ, ꯁꯛꯁꯨ ꯀꯔꯤꯝꯇ ꯋꯥꯠꯇ꯭ꯔꯦ, ꯑꯑꯣꯡ ꯑꯑꯣꯟꯁꯨ ꯆꯞ ꯆꯥꯅ ꯄꯨꯔꯛꯑꯦ ꯍꯥꯏꯗꯨꯅꯁꯨ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯀꯥꯆꯤꯟ ꯌꯧꯁꯤꯟꯕꯗꯤ ꯑꯣꯏꯊꯣꯛꯇꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯌꯨꯝ ꯄꯥꯟꯕꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯐꯤꯂꯝꯒꯤ ꯍꯦꯔꯣꯏꯟꯒꯨꯝꯅ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯩꯇꯕꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯐꯤꯂꯝꯒꯤ ꯍꯦꯔꯣꯏꯟꯁꯦ ꯑꯩꯉꯣꯟꯗꯗꯤ ꯚꯤꯇꯥꯃꯤꯟ ꯁꯨꯅ ꯌꯥꯎꯕ ꯎꯍꯩꯒꯨꯝꯕꯅꯤ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯂꯤꯂꯤꯗꯣ ꯈꯪꯅꯣꯛ ꯅꯣꯛꯏ꯫ ꯃꯥꯅ ꯅꯣꯛꯄ ꯃꯇꯝꯗ ꯃꯆꯤꯟꯗꯒꯤ ꯆꯥꯛꯇꯣ ꯄꯨꯈꯝꯗꯨꯗ ꯀꯥꯝꯊꯣꯔꯛꯏ꯫
ꯇꯧꯕꯒꯤꯗꯤ ꯆꯥꯛꯇꯣ ꯍꯨꯛꯀꯗꯕ ꯆꯥꯛꯈꯣꯝ ꯑꯃꯅꯤꯗ ꯉꯥꯏꯔꯕ ꯃꯇꯝꯅꯤ꯫ ꯃꯍꯥꯛꯅ ꯑꯣꯏꯒꯤ ꯈꯨꯠꯅ ꯏꯁꯤꯡꯒꯤ ꯄꯥꯇ꯭ꯔꯗ ꯄꯥꯏꯔꯒ ꯃꯈꯨꯠꯇꯣ ꯍꯥꯝꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃꯇꯪ ꯆꯥꯕꯗ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯆꯥꯍꯟꯗꯦ꯫ ꯋꯥꯔꯤꯅꯤ ꯀꯥꯏꯅ ꯀꯗꯥꯏꯗꯒꯤꯅꯣ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯋꯥꯅꯤ꯫ ꯐꯤꯂꯝꯗꯤ ꯅꯪꯅ ꯑꯗꯨꯝ ꯀꯨꯝꯕꯅ ꯍꯦꯟꯅ ꯄꯛꯆꯔꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯂꯨꯈꯥꯛ ꯆꯥꯛꯈꯨꯝ ꯁꯦꯡꯖꯤꯟꯅꯕ ꯇꯧꯏ꯫ ꯑꯩꯅ ꯑꯃꯨꯛꯁꯨ ꯀꯔꯦꯝꯅꯔꯒ ꯅꯣꯛꯂꯒ ꯍꯥꯏꯈꯤ, ꯌꯥꯔꯦꯍꯦ, ꯆꯥꯛꯈꯣꯝ ꯑꯃ ꯑꯅꯤꯈꯛꯇꯨꯗ ꯖꯥꯠ ꯑꯃꯨꯛ ꯇꯥꯔꯅꯣ꯫ ꯉꯁꯤꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯅ ꯈꯗꯥꯡꯁꯦ ꯅꯣꯝꯃꯅꯨ ꯍꯥꯏꯕꯁꯨ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯅꯪ ꯑꯗꯨꯝ ꯇꯥꯎꯑꯣ꯫ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯅꯪꯅ ꯐꯥꯒꯤ ꯃꯥꯜꯂꯕꯁꯨ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ꯫ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯄꯤꯊꯣꯔꯛꯄ ꯑꯃ ꯌꯥꯎꯗꯅꯗꯤ ꯀꯔꯤꯁꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯃꯈꯣꯏꯗ ꯄꯤꯔꯛꯏꯕ ꯀꯦꯔꯦꯛꯇꯔꯁꯤꯡ ꯑꯗꯣ ꯃꯥꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯌꯥꯗ ꯋꯥꯅ ꯍꯣꯠꯅꯕ ꯀꯜꯂꯤꯕ꯫ ꯏꯀꯥꯏ ꯂꯩꯇꯦ, ꯑꯋꯥꯕ ꯆꯣꯛꯊꯕ ꯅꯥꯏꯗꯦ, ꯑꯈꯥꯡ ꯀꯜꯂꯤ, ꯅꯤꯡꯍꯟꯅꯗꯦ꯫ ꯃꯁꯤꯗꯕꯨ ꯐꯤꯂꯝ ꯀꯨꯝꯕꯤ ꯅꯈꯣꯏꯕꯨ ꯊꯥꯒꯠꯇꯕ ꯌꯥꯔꯤꯕ꯭ꯔꯣ? ꯑꯩꯒꯤ ꯋꯥꯗꯨꯅ ꯃꯍꯥꯛ ꯂꯨꯈꯥꯛ ꯁꯦꯡꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯉꯁꯤ ꯑꯩ ꯅꯉꯣꯟꯗ ꯆꯦꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯐꯤꯂꯝ ꯑꯦꯛꯇ꯭ꯔꯦꯁꯄꯨ ꯃꯁꯛ ꯈꯪꯕꯤꯕ, ꯐꯤꯂꯝ ꯀꯨꯝꯕꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯅꯉꯣꯟꯗ ꯆꯦꯟꯗꯅ ꯀꯅꯥꯗ ꯆꯦꯟꯒꯅꯤ? ꯃꯥꯅ ꯍꯥꯏꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯈꯤ, ꯅꯈꯣꯏꯅ ꯉꯝꯕꯁꯦ ꯀꯌꯥꯗ ꯁꯥꯊꯤꯈ꯭ꯔꯕꯅꯣ? ꯁꯨꯏꯪꯁꯨ ꯏꯪꯗꯅ ꯑꯏꯪꯕꯤ ꯍꯦꯛꯇ ꯁꯥꯏ, ꯄꯤꯗꯧꯅꯤꯡꯉꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯍꯦꯛꯇ ꯃꯥꯜꯍꯜꯂꯤ, ꯁꯨꯡꯈꯠꯁꯨ ꯈꯠꯇꯅ ꯑꯈꯠꯄꯤ ꯍꯦꯛꯇ ꯁꯥꯏ, ꯑꯌꯦꯡꯕ ꯃꯤꯁꯤꯡꯗ ꯍꯦꯛꯇ ꯇꯨꯀꯠꯆꯍꯜꯂꯤ, ꯑꯉꯥꯎꯕ ꯁꯥꯔꯕꯁꯨ ꯉꯥꯎꯗ ꯉꯥꯎꯔꯕꯤ ꯅꯤꯡꯍꯜꯂꯤ, ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗꯁꯨ ꯍꯦꯛꯇꯃꯛ ꯑꯦꯛ ꯇꯧꯕ ꯉꯝꯃꯤ, ꯑꯗꯨꯒꯅꯦ ꯑꯣꯛꯇꯕꯤ ꯁꯥꯔꯕꯁꯨ ꯉꯥꯏꯈꯣ, ꯑꯣꯛꯇꯕꯤ ꯍꯥꯏꯔꯒ ꯀꯔꯤꯅꯣꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯪꯉꯣꯟꯗ ꯑꯣꯛꯇꯕꯤ ꯁꯥꯕꯒꯤ ꯔꯣꯜ ꯑꯃ ꯄꯤꯔꯛꯑꯦꯅ ꯈꯜꯂꯣ꯫ ꯃꯗꯨꯗ ꯊꯨꯡꯅꯅꯝꯗ ꯁꯦꯠꯄꯒꯤ ꯌꯥꯝꯅ ꯀꯥꯝꯕ ꯗ꯭ꯔꯦꯁ ꯑꯃ ꯏꯁꯀ꯭ꯔꯤꯞꯅ ꯗꯤꯃꯥꯟ ꯇꯧꯔꯦꯅ ꯍꯥꯏꯅꯁꯨ ꯈꯜꯂꯣ꯫ ꯃꯗꯨ ꯁꯦꯠꯂꯒ ꯅꯪ ꯁꯤꯜ ꯑꯃ ꯅꯝꯒꯅꯤ ꯍꯥꯏꯔꯛꯂꯕꯗꯤ ꯃꯗꯣ ꯅꯪ ꯉꯝꯒꯗ꯭ꯔꯥ? ꯃꯗꯨꯗ ꯃꯍꯥꯛꯅ ꯁꯦꯀꯦꯟ ꯑꯃ ꯄꯟꯊꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯦꯛꯇ꯭ꯔꯦꯁ ꯃꯁꯥꯅ ꯑꯩ ꯑꯦꯛꯇ꯭ꯔꯦꯁ ꯑꯃꯅꯤ ꯍꯥꯏꯖꯔꯕꯗꯤ ꯉꯝꯐꯝ ꯊꯣꯛꯏ, ꯃꯇꯨꯡꯗ ꯈꯜꯂꯒ ꯆꯥꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯦꯛꯇ꯭ꯔꯦꯁ ꯅꯠꯇ꯭ꯔꯦ꯫ ꯄꯤꯔꯛꯄ ꯀꯦꯔꯦꯛꯇꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯉꯝꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯇꯥꯔꯕꯁꯨ ꯃꯗꯨꯗ ꯏꯀꯥꯏꯕ ꯍꯪꯒꯣꯏꯕ ꯑꯃꯗꯤ ꯆꯤꯡꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯅ ꯃꯤꯠꯌꯦꯡ ꯆꯨꯝꯂꯕꯗꯤ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯇꯧꯒꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯠ ꯐꯠꯇꯕꯗ ꯁꯦꯅꯥꯄꯇꯤ ꯑꯣꯏꯕꯒꯨꯝ ꯊꯣꯛꯀꯅꯤ꯫ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯕ ꯑꯃꯣꯠꯄꯁꯤꯡꯒꯤ ꯃꯔꯛꯇ ꯐꯤ ꯅꯥꯟꯅ ꯁꯦꯠꯂꯨꯕꯒꯤ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯦ ꯆꯥꯎꯈꯠꯄꯒꯤ ꯂꯩꯍꯥꯎ ꯂꯩꯇ꯭ꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯅꯨꯄꯤ ꯑꯌꯥꯝꯕ ꯑꯉꯛꯄ ꯑꯀꯤ ꯑꯀꯤꯕ ꯀꯌꯥ ꯇꯧꯅꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗꯤ ꯑꯈꯨꯕ ꯀꯥꯈꯨꯗ ꯅꯨꯄꯤꯁꯤꯡꯕꯨ ꯊꯝꯂꯤ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯐꯤꯖꯦꯠ ꯆꯥꯛꯆꯥꯗ ꯑꯈꯨꯕ ꯃꯤꯠꯌꯦꯡꯅ ꯊꯝꯂꯒ ꯐꯩ ꯐꯠꯇꯦ ꯍꯥꯏꯅ ꯅꯩꯅꯕꯤꯕꯒꯤ ꯃꯁꯤꯡ ꯋꯥꯠꯇ꯭ꯔꯤ꯫ ꯍꯣꯏ, ꯃꯁꯤꯃꯛꯅ ꯐꯠꯇꯕ ꯇꯧꯒꯦ ꯍꯥꯏꯕꯕꯨꯗꯤ ꯅꯠꯇꯦ, ꯃꯇꯥꯡꯗꯨꯒꯤ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯈꯠꯄꯒꯤ ꯃꯇꯧ ꯇꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕꯗꯣ ꯃꯗꯨꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯖꯗꯦ꯫ ꯉꯥꯅ ꯂꯩꯔꯥꯏ ꯆꯣꯡꯈꯠꯄ ꯉꯝꯗꯅ ꯑꯆꯧꯕ ꯏꯄꯥꯛꯇ ꯇꯤꯟꯕꯒꯨꯝ ꯉꯁꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯦ, ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯦꯝꯅ ꯂꯩꯔꯤꯕꯁꯦ ꯃꯁꯤꯅꯁꯨꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯤꯠꯃꯥꯏ ꯈꯔ ꯄꯥꯡꯕꯒꯨꯝ ꯍꯧꯅꯔꯛꯂꯦ꯫ ꯅꯪꯁꯨ ꯌꯦꯡꯉꯨꯅꯦ, ꯍꯧꯖꯤꯛꯇꯤ ꯃꯤꯁ ꯌꯨꯅꯤꯚꯔꯁ, ꯃꯤꯁ ꯋꯥꯔꯜ ꯂꯣꯏꯅ ꯊꯣꯛꯅꯔꯛꯂꯦ꯫ ꯃꯁꯤꯁꯨ ꯆꯥꯎꯈꯠꯄꯒꯤ ꯈꯨꯗꯝ ꯅꯠꯇ꯭ꯔꯥ? ꯑꯩꯈꯣꯏ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯁꯛꯈꯪꯕ ꯍꯧꯔꯛꯂꯦ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯌꯥꯅꯤꯡꯗ꯭ꯔꯥ? ꯃꯗꯨꯗ ꯑꯩꯅ ꯃꯔꯛ ꯊꯠꯂꯒ ꯍꯥꯏꯈꯤ, ꯐꯔꯦ ꯇꯣꯛꯑꯁꯦ, ꯃꯗꯨꯗꯤ ꯐꯤꯂꯝ ꯅꯩꯅꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯁꯕꯖꯦꯛ ꯑꯣꯏꯅ ꯊꯝꯈ꯭ꯔꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯆꯥꯕꯁꯨ ꯇꯣꯛꯂꯕꯅꯤꯅ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ꯫ ꯂꯤꯂꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, ꯉꯁꯤꯁꯦ ꯑꯩ ꯐꯤꯂꯝ ꯑꯃꯒꯤ ꯁꯨꯇꯤꯡ ꯇꯧꯏ꯫ ꯕꯦꯁꯁꯤꯡꯅ ꯑꯩꯕꯨ ꯐꯥꯔꯒ ꯆꯤꯡꯒꯤ ꯂꯝ ꯑꯃꯗ, ꯆꯤꯡꯃꯤꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝ ꯑꯃꯗ ꯄꯨꯔꯛꯅꯕ ꯄꯨꯟꯗꯨꯅ ꯊꯝꯕꯒꯤ ꯁꯤꯜ ꯑꯃ ꯅꯝꯃꯦ꯫ ꯃꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯕꯦꯁꯁꯤꯡ ꯑꯗꯨꯅ ꯌꯨ ꯉꯥꯎꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯄꯨꯜꯂꯤꯕ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯂꯒ ꯆꯦꯜꯂꯛꯄꯒꯤ ꯃꯇꯥꯡꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯆꯦꯜꯂꯛꯄꯒꯤ ꯃꯄꯥ ꯆꯥꯅꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯄꯒꯤ ꯃꯈꯣꯟ ꯌꯥꯝꯅ ꯍꯧꯅ ꯇꯥꯔꯛꯈꯤ꯫
ꯅꯣꯡꯃꯩ ꯃꯈꯣꯟ ꯃꯌꯥꯝꯗꯣ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯊꯋꯥꯏ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯈꯥꯔꯥꯏ ꯈꯪꯗꯅ ꯄꯪꯆꯦꯟꯗ ꯆꯦꯟꯅꯈ꯭ꯔꯦ꯫ ꯑꯩꯁꯨ ꯃꯥꯏꯀꯩ ꯃꯁꯛ ꯈꯪꯗꯅ ꯑꯗꯨꯃꯛ ꯆꯦꯜꯂꯦ꯫ ꯉꯁꯥꯏ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩꯗꯒꯤꯅꯤ ꯑꯩꯅ ꯆꯦꯜꯂꯛꯄꯁꯤ꯫ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡꯁꯨ ꯑꯉꯛꯄ ꯐꯪꯅ ꯍꯩꯊꯔꯦ꯫ ꯆꯤꯡꯒꯤ ꯑꯁꯨꯛꯄ ꯎꯃꯪ ꯑꯗꯨꯗ ꯅꯣꯡ ꯇꯨꯐꯝꯁꯨ ꯂꯩꯇ ꯀꯌꯥꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ꯫ ꯋꯥꯔꯕꯁꯨ ꯋꯥꯅ ꯅꯣꯡꯗꯣ ꯆꯣꯠꯅ ꯆꯣꯠꯅ ꯑꯗꯨꯃꯛ ꯄꯪꯆꯠꯇ ꯆꯠꯂꯦ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯒꯤ ꯃꯄꯥ ꯆꯥꯅ ꯌꯨꯝ ꯑꯁꯤꯗ ꯆꯪꯆꯠꯐꯝ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯦ꯫ ꯃꯗꯨꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯈꯤ, "ꯑꯦ, ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯥꯛꯂꯤꯗ"꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯂꯤ ꯂꯨꯈꯥꯛ ꯆꯒꯨꯝ ꯁꯦꯡꯕ ꯂꯣꯏꯔꯦ꯫ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯂꯒ ꯑꯈꯪꯕ ꯇꯥꯋꯦꯜ ꯑꯃꯅ ꯃꯈꯨꯠꯇꯨ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯂꯒ ꯍꯥꯏꯔꯛꯏ, "ꯐꯅ ꯌꯥꯝꯅ ꯊꯦꯡꯉꯝꯃꯅꯤ, ꯇꯨꯝꯅꯕ ꯇꯧꯔꯁꯦ"꯫ ꯃꯗꯨꯗ ꯑꯩꯅ ꯂꯀꯛ ꯇꯧꯔꯒ ꯍꯥꯏꯈꯤ, "ꯑꯦ, ꯐꯃꯨꯡꯗꯤ ꯁꯤꯃ ꯈꯛꯇꯅꯤ, ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯐꯔꯦ, ꯅꯪꯅ ꯐꯃꯨꯡ ꯑꯁꯤꯗ ꯇꯨꯝꯃꯣ, ꯑꯩꯅ ꯃꯈꯥ ꯑꯁꯤꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯇꯨꯝꯕ ꯍꯥꯏꯕꯗꯨꯅꯤ"꯫ ꯂꯤꯂꯤ ꯑꯩꯉꯣꯟꯗ ꯉꯛꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯉꯛꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ, ꯄꯨꯟꯅ ꯇꯨꯝꯒꯗꯕꯅꯤ ꯀꯩꯅꯣ, ꯆꯦꯜꯂꯒꯗꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯨꯝꯅꯒꯗ꯭ꯔꯣ"꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯍꯥꯏꯈꯤ, "ꯍꯥ, ꯑꯁꯦꯡꯕꯒꯤ ꯑꯩꯈꯣꯏꯅꯤꯁꯤ ꯉꯁꯤ ꯆꯦꯜꯂꯗꯣꯏꯔꯥ"꯫ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯑꯩꯒꯤ ꯃꯔꯨꯞ ꯁꯨꯔꯦꯁꯅ ꯊꯣꯡ ꯊꯤꯟꯗꯨꯅ ꯑꯩꯕꯨ ꯀꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯥꯗꯦ꯫ ꯂꯤꯂꯤꯅ ꯇꯥꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, "ꯃꯄꯥꯟꯗ ꯀꯅꯥꯅꯣ ꯑꯃꯅ ꯅꯪꯕꯨ ꯀꯧꯔꯤ ꯃꯥꯜꯂꯦ"꯫ ꯑꯩꯅ "ꯑꯁ, ꯀꯅꯥꯅꯣꯅꯦ" ꯍꯥꯏꯗꯨꯅ ꯀꯣꯛ ꯊꯥꯡꯒꯠꯂꯒ ꯇꯥꯒꯦ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯩ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯈꯤ꯫ ꯃꯄꯥꯟꯗ ꯁꯨꯔꯦꯁꯅ ꯀꯧꯕꯗꯣ ꯍꯧꯅ ꯂꯥꯎꯅ ꯇꯥꯈꯤ, "ꯏꯇꯥꯎ, ꯏꯇꯥꯎ, ꯏꯇꯥꯎ ꯇꯣꯝꯆꯥ, ꯀꯔꯤꯅꯣ ꯅꯣꯡꯉꯥꯜꯂꯁꯤꯐꯥꯎ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤꯕꯣ"꯫ ꯑꯩꯁꯦ ꯈꯣꯏꯗꯧ ꯁꯥꯎꯒꯠꯈꯤ꯫ ꯇꯔꯥꯗ ꯃꯥꯒꯤ ꯑꯆꯧꯕ ꯐꯤꯔꯣꯟꯁꯤꯡꯗꯣ ꯌꯥꯍꯟꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯇ꯭ꯔꯦꯛ ꯁꯨꯠ ꯑꯗꯨꯒ ꯑꯩꯒꯤ ꯇꯤ ꯁꯥꯔꯠꯇꯣ ꯑꯗꯨꯇꯃꯛ ꯌꯥꯜꯂꯝꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯕꯨꯡ ꯀꯌꯥꯅꯁꯨ ꯊꯧꯆꯨꯝꯅ ꯏꯕꯤꯕ ꯐꯤꯂꯝ ꯑꯦꯛꯇ꯭ꯔꯦꯁ ꯑꯃꯕꯨ ꯆꯦꯜꯂꯝꯗꯥꯏꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯒ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕꯗꯣ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯃꯗꯤ ꯃꯔꯨꯞ ꯇꯣꯝꯆꯥꯅ ꯃꯥꯒꯤ ꯃꯪꯂꯥꯟꯗꯣ ꯃꯄꯨꯡ ꯐꯥꯗꯕ ꯑꯗꯨꯗ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅꯁꯨ ꯊꯝꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫